Ngalingay matamdasu Imphal East, Akampat, Thaubalgi, Wangjing amasung Imphal West, Mekolana chingba mafamsingda leiba relief camp ta lanjena duna leiba group amanasu Singjamai chinga makhadagi hauduna Khongjang Changsinkhre Khongjang loi singaduna Singjamai traffic point ma payorakpada mafam aduda duty taba police ki team amana Khongjang adu thingna bahotna ki adubu Khongjang loi singaduna namduna Singjamai chinga mathak fauba khongchat amachat ke khongchat aduda relief camp ta leiba mioi singaduna makutta pukham tengkot paiduna makhoi masagi Hanagi Mayumda Hanjinduna Leiba Pame, relief camp to Leiba Pamdre, Haiba Kholao Sing, Lauke, Khongjang the Sarukiakiba More the Gilanjan, relief camp to Leiba Thangjam Budhana, relief camp to Leiba Miyamasi Masagi Hanagi Mayumda, Hanjil Handuna Lainaba, Assembly na Chapchaba Warepa Maloga the Bane, Makoi Masagi Hanagi Mayumda Hanjinduna Leiba Pame, Makoi Dimana se, Laingakna Atumatam the Tabak Oina Pangtok Trabade, Makatana Khongjang Changsilakigani Haina Fongorake. Hujik Pauda, Sarkagi, Maigagi, Sahi Amagata, Marie, Ahum Marie, Manga Pazalak Pausida, Akoi Lanjena Lady Bakoi Mayamse, Yum the Hanbagi, Warep, Natrago Wahi Amapo, High the Mayam, Koi Lanjena Mayam Pendadra, Hujik Satariba, Assembly Session Sida, Akoigi Yum the Hanabagi the Mug, Warep Amtang Lobi Unatra, Lonana, Akak Namatamama PBU, Haidana, Nasiki Suma Khongjang, Changsin Javani, Anabakaya, Adegi, Ashibakaya. Adegi isai sugi like tambada adegi koi ki laibada thengnai ba awa ba mayam se masi ki damakta hojik ki laingak sina khana bina ba haidana koi ngasi Khongjang se changsin jabani